ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯤꯛ 18 ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁ꯭ꯔꯤ ꯖꯒꯟꯅꯥꯊ ꯕꯜꯂꯕꯗ꯭ꯔ ꯁꯨꯚꯗ꯭ꯔꯥ ꯑꯍꯨꯝꯒꯤ ꯔꯊꯖꯇ꯭ꯔꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯂꯊꯣꯏꯕ ꯒꯝꯚꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖ ꯁꯅꯥ ꯍꯥꯛꯇꯛꯇꯒꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯀꯥꯡ ꯆꯤꯡꯕꯁꯤ ꯍꯧꯔꯛꯄꯗꯨꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯀꯥꯡ ꯆꯤꯡꯕꯁꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯔꯛꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯨ ꯀꯥꯡ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯀꯥꯡꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗ ꯌꯦꯠꯈꯥꯏ ꯊꯨꯡꯒꯥꯏꯕ ꯄꯤꯕꯤꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯃꯥꯡꯒꯤ ꯀꯥꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥꯡꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯁꯤꯐꯥꯏ ꯁꯟꯇ꯭ꯔꯤ ꯇꯥꯅ ꯑꯗꯨ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯈꯣꯠꯂꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯈꯤꯗꯕ ꯑꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤ ꯂꯩꯕꯅꯣꯅꯗꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯜꯗꯒꯤ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯇꯧꯕꯗ ꯏꯁꯤꯡ ꯊꯨꯝꯃꯦꯕꯨ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯈꯨꯗꯛꯇ ꯀꯩꯅꯣ ꯇꯧꯕꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯕꯤꯔꯤꯕ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔ ꯁ꯭ꯔꯤ ꯑꯖय ꯚꯜꯂꯥꯖꯤꯕꯨ ꯌꯥꯝ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇꯁꯨ ꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯋꯥꯠꯍꯟꯕꯤꯗꯕꯤꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯅꯤ ꯑꯋꯥꯠꯄ ꯑꯃꯗ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔ ꯁ꯭ꯔꯤ ꯑꯖय ꯚꯜꯂꯥꯖꯤ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯊꯖꯇ꯭ꯔꯥꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ DGP ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ADGP ꯁꯥꯔ ꯀꯥꯏꯂꯨꯡ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤ ꯑꯃꯗꯤ ꯁꯥꯔ IG ꯁꯥꯔ ꯑꯩꯈꯣꯏ ꯁꯥꯔ ꯊꯦꯝꯊꯤꯡ ꯐꯖꯅ ꯃꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯠꯂꯤ ꯈꯣꯠꯂꯤꯅ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯃꯁꯥꯃꯛ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯇꯥꯃꯣ ꯖꯣꯏꯔꯥꯖ ꯑꯃꯗꯤ OCꯁꯤꯡ ꯔꯤꯖꯥꯔꯚ ꯂꯥꯏꯟꯒꯤ ꯕꯣꯕꯣꯆꯥ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕ ꯑꯗꯒꯤ ꯎ ꯋꯥ ꯑꯗꯒꯤ ꯐꯩꯖꯟꯕ ꯈꯣꯠꯆꯟꯕ ꯒꯥꯔꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯛꯄ ꯈꯣꯠꯂꯛꯄꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ SPꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯌꯥꯝ ꯐꯖꯅ ꯑꯃꯗꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯁꯤꯡ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯃꯁꯤꯗ ꯌꯥꯔꯛꯑꯒ ꯁꯣꯏꯕ ꯉꯥꯝꯗꯅꯕ ꯍꯥꯏꯗꯅ ꯒꯣꯕꯤꯟꯗꯒꯤ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯀꯥꯡꯁꯤꯗꯤ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯃꯥꯡꯗꯗꯤ ꯀꯥꯡ ꯁꯥꯕꯗ ꯕꯣꯝ ꯂꯪꯁꯟꯒꯦ ꯑꯗꯨ ꯇꯧꯒꯦ ꯅꯣꯡꯃꯩ ꯀꯥꯞꯍꯟꯒꯦ ꯌꯥꯝ ꯊꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯦꯟꯖꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯕ ꯑꯃꯗꯤ ꯍꯤꯟꯗꯨ ꯙꯔꯃꯕꯨ ꯆꯩꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛꯁꯦ ꯍꯟꯗꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯂꯦꯞꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯗ ꯆꯩꯕꯤꯕ ꯍꯟꯊꯅ ꯉꯥꯡꯕ ꯊꯤꯅ ꯉꯥꯡꯕꯁꯦ ꯄꯨꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯉꯥꯡꯕꯁꯨ ꯂꯩꯇꯦ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯂꯩꯇꯦ ꯀꯥꯡꯁꯤꯗ ꯊꯤꯡꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯒ ꯍꯟꯗꯛ ꯆꯍꯤꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥम शांति की फिवम लाए है हाइजनिंगी मरमदी ममांग कांग चिंगमदाई फौद इरांग तौब कांग चिंब यारोय बोम लंजंगनी नोंगै कापसनबा अदगी सोशल मीडियादा याम ताब नुंगाइतब जात जात हाइब खोपसि याम थिंगनजै अदु हंदकी ओइनदि होय सोशल मीडियादा दुंबा कैगुंबा हाटकनी तुकनी अदु तौगनी कोकनी बोम लंजंगनी चिंबा कैगुंबा मकल अमतगी धर्मगी ओइबा पोट डिस्टर्बेंस अमत पिबसु लेते कनागोमतन ngangus लेते लोइने कोऑपरेशन पिबिरि अमदि लैरिबा अखोयगी जगह जगह दा लैरिबा अखोयगी जाति पुनमक्सु हंदकी कांगी जगन्नाथकी रथजत्रा सिदसु मयाम उबो फंगबिगनी जाति पुनमक्की अखोय सिदा लागा कांग चिंबा यावगनी अदुना मयाम दैना हाइजनिंगबदि कांग चिंबसि अखोय लेपाकी ओइना चिंगदबा कांग चिंबसि दा नतना लेकाय लेकाय दा लैबिरिबा कांग चिंगसु हंदकी मयाम पुन्ना चिंगमिनदना मणिपुर से शांति लाखनबगी दमकता श्री जगन्नाथ बलभद्र सुभद्रा दा अखोय पुलप पुन्ना मास ओइना अखोय शांति फंगनबगिदमकता ईश्वर प्रार्थना तौमिनसी हाइबसे आई फसी अहानबदा श्री राधा विजय गोविंद हाइदना अखोय केनोदा लैरिबा विजय गोविंदना अयुक्ता कांग चिंगनी कांग हंजल मतुंगदा अखोय गोविंदगी कांग चिंगनी गोविंदगी कांग सी हंजंग्र मतुंगदा मुख पुलक्की लैरिबा खोलिबा मयाम मुख चिंगबगी चनबी पुथाबजी चनद्र लाई अदु मसे लेपांग निंथौगी ओइना कांग चिंगिबदी अखोयगी श्री गोविंदगी गंभीर सिंह महाराज सना हक्तदा चिंगिबा कांग सिंगी सिगी ममांगदा कांग चिंबगी वारीदी अदुम लैरे चराइरोंबगी मतम अदगी नोकोक लैरि खोंबा नचिंबा मयाम अमा लैख्रे अदुबु लेपाकी ओइना कांग चिंबदी मजिजिक उइबा अखोयगी कोनुंग कांग हाइरुसिनी मजि कोनुंग कांग जि चिंगिङै मतमदा श्री राधा विजय गोविंदगी कांग हाना चिंगनी अदुगा कांग हंजलाबा मतुंगदा श्री गोविंदगी पुंग अमा चपचाना अखोय कांगी दमका जत्रा तौगनी